Akasvani Imphal Chitrabhanu Chitrabhanu na pau pazari ahanbada maru oipa pau. Kendra Labor and Employment Mantri Dr. Manshuk Mandavia nangasi Churachandpur Zilla de Chetuna District Level Officers Singa Unakre. Raja Siki Tongan ba mafam singda lakliba numit marini asida akan manong churaba yai haina India Meteorological Department Imphal Center na hairi. Ukrul District Hospital asi linachik palayang bagi yamna maru iba mafam ama oirakli. Pradhanmantri Narendra Modi na ing asa kaidana thaba yaba anoba mahi morong makhal chama supna mapan ngasi miyamda sinakre amasung Paris Olympics Games singani kunmari ngashi loshilagani loshinbegi thorom ahing nongai matung pungkhai chatpada hogani Kendra Labor and Employment Amasung Youth Office and Sports Mantri Dr. Manshuk Mandavia nangasi Churachandpur Zilla de Chetuna District Level Officers Singa Unakre Zilla Asi Tribunal Labor DC Office ki Conference Hall Unaba Aduda Deputy Commissioner Darun Kumar Amasung Additional Deputy Commissioner Thangboy Gangtena Zilla Asi da Hojik Oriba Santi Raksagi Fivim Amasung Tongan ba Bibak Singa Scheme Sing Kya Chan Hanbagi Matangda Paikaliba Tapok Tharum Singi Matangda Ori Sanake Tungda Dr. Manshuk Mandavia na lanjena duna relief camp ta leriba angang singda sana khonobagi polong kaya su entoki amasung mini secretariat complex ta uchara kaya su thaki Amorom da numit nini ki khongchata Manipur da lakiba kendra gi mantri Dr. Manshuk Mandavia na loktak pata chatuna pat asigi orebe phibam yingsinki Mahapo Works Mantri Govindas Konthokzam PAC Mantri Le Sangtem Susildro MLA L Santi Singh amasung LA gi chairman M Aswini Kumar Yauba mihur kamu amanataram okay Bishnupur District Canoeing and Kayaking ki President Oriba Sri Aswini Kumar na Canoeing Kayaking amasung rowing ki oiba National Championship ama loktak pata leba Regional Water Sports Complex ta pangthokpina na ba wafam mantri da thamki madugi pakhumda Dr. Manshuk Mandavia na hojik leba Regional Water Sports Complex asi sagi Center of Excellence makhada senga sagapan natraga complex asi National Sports University Imphal gi complex ama ohenbegi thazaba piramki Lamdam sigi nahasinga haitu singtori basing adu Pradhanmantri Narendra Modi sagi sarkar asina akanaba miyang thamni hainasu mahakna makhata na phongdoki IPR Mantri Dr. Sapam Ranjan Hairi Laik Laisugi Hojik Oriba Phibam ase fagana ba honabada aikoi pumnumaki thogdang lei wafam ase konthokjam Kangzaibum Community Hall da pangthokiba class 10 amasung 12 ki makok muthang taraba mahiru singda manama tum yengtokpagi thoromda Dr. Sapam Ranjana Phungdoki Bani Manghai Mayru Shina Masama Sagi Thoido Hindopa Gun Sing Khangdoktuna Masana Apamba Lambida Thawa Yauna Mai Pakna Bohonagada Bani Mayru Shina Mai Masing Tambagi Lamda Kanaraba Wapum Kaya Makogi Matak Thombusing Dagi Tamaning Bagi Apamba Dr. Ranjana Phungdoki Manghai Mayru Shina Masama Sagi Raza Sing the Tokliba Samasya Singi Matang the Kupna Kangbagi Tangai Fadabalay Larry Kakadagi Pangba Lokshin Kaktana Natana Ekogi Equibada Karito Ribagi Habesigi Matang the Kupna Khangna bohona gadabani sarkarna paikaliba school fagatan shi mission gi makhada rise asta leiriba school sing phibam phagana na bathabakya paikhatli Hiyanglam kendra da handak da thokiba ising ichawna solaba tongan bam pham sing danga si kendra asigi MLA Dr. Yumnam Radisham na chatuna yeng singkre yingshin begi khongchat at the Water Resources Department gi engineer sing gi sel gi official sing so sarwyakhi khongchat aduga mari lenana MLA Y Radisham na Ichaw asina maram oraga awaba taraba lomi amasung ngami singi oinashu lengak ka mari lenaba bibak singa tanaduna pangbiya ba mating sing athuba matamda pangani haibigi thazaba su thamki tungda ising tungduna leriba mafam singdagi ising chenthakina ba tongan ba khonglam singi oire bipibim su ing singki Thawba Zilla gi manungchana leba khangabo sanin law lekai de su ngasi zilla asiki deputy commissioner Hantem Subhasna handaki ising ichawna sola ba mafam sing satuna ying singkre Khongchat Adasri Subhasna Hai NRZ scheme amasung MI scheme gi makhada athuba matamda isingi khonglam sing samjana naba district administration Thawbal gi maikedi gi honaragani pawgi marakthana atemba break ama Lengshin birau. Adom anugtang na legani haibagi awaba leiraroi. Hogdok Sere, Sarma Opticals BT Road Imphal na Manipur hanbo ina lens khatamag legadaba scheme. Scheme asi lawbining basingna isagi mit kasanaba fiber lens ama leibigadabani aduga frame ama frida offer pijagani. Khudong chaba si lawbiyu. Sarma Opticals opposite Johnston School BT Road Imphal. Tabir ba pawasi Akasvani Imphal legini
India Meteorological Department Imphal Center Hairi Lak Lebanami Marine Asida Raja Siki Tongan Tongamba Mapam Singda Akanba Nong Churaba Yai Senapati Ukrul Kamjong Ferzol Amasung Churachanpur Dangasi Amasung Hayang Aka Arayona Akanba Nong Chugani None Bisnupur Tawal Tenopol Chandel Amasung Kakching Zilada Ta Asiki Taramari Amasung Taramangada Aka Aragaluna Akanba Nong Chugani Ukrul District Hospital Asili na chikpa laying bagi yaw na maru iba mapam amok oirekli. Hospital asita chalibatchay asigi oina hujib pawbadali na chikpa miyoy tarani toy layang duna fan kre. Hospital asita anti-snake venom matam chana amadi marangkay na fangan ba asina anaba singi punshikan bada achawa mating oiri masigi matang da ekogi Ukrul pawmigi pawdam. Monsoon season sita linna chikpa thotok si Ukrul zila da shu yam toina thok pa thotok ama oyi. Linna chikraga matam chana treatment tawtabaki magpun shikan bangam tabaki record chu Ukrul zila da later natti. Indigenous treatment tawpa amasung Assam Rifle Medic singi mateng nibasi sina punchi kannapa lambi oirami. Uchikti medical facilities pahanbaga loina na Ukrul District Hospital da anti-snake venom hanti availability oina thamkrabasina pracha mayambu sense of relief lehenki loina na snake bite fatality issue hantha handliba kum uyi. January 2024 taki ngashi fawpa Ukrul District Hospital ki snake bite case tranito oiki. Loina na 2023 taki ngashi fawpa Ukrul zila da linna chikraga lekhita pa paw leite. Akashvani Imphal ki paw kitamak Ukrul taki soting shimre. Kangabuk Development Society na sinjana Manipur lenga kaktana hozik tokli batang duleta badaba asigi warashim puruk pangangani haiba hiramda Thawbal zila gi oiba debating competition ama Kangabuk awang lekai ringa si pangthokre. Thawbal zila gi charangpat mamang lekai de leriba water supply scheme gi pipe singani haina putat ki ba thamari Pawbada lambi sembidana lebigi matang da lamdam adugi mara pabising na charangpat mamang lekai da wakat mipam phangkre wakat mipam adu Women Welfare Association charangpat mamang lekai amasung Village Water and Sanitation Committee charangpat mamang lekai anina sinbani State Central Library Imphal na sindona mahiru shingi oiba kudakta layak pa changdam na ba amangasi library asigi complex ta pangtokre changdam na ba asida class 3 dagi na 5 fawbagi kanglupta sisu nistani ketengi seram Aritoina ahan batare class 6 tagi 8 fawbagi kanglutuna the comprehensive school oinamgi Vikarma Naorem bamna ahan batare makong mathang tarbu sing manayen thopagi thoram hayeng library da asida pangthokani hairi Akashvani Imphal dagi paw tabiri Pothok sathok yamna leiba amasung aing asa khaidana thaba yaba mahi morong makhal chama supna mapan ngasi Pradhan Mantri Narendra Modi na New Delhi leiba India Agriculture Research Institute miyam da sinakre Ngasi miyam da sinakiba mahi marong chama supna mapan asigi manungda labuk da thagadaba mahi marong makhal kuntramari amasung horticulture gi mahi marong makhal kuntaret yauri labuk da thagadoriba mahi marong sing adugi manungda millet saji oina sinagadaba pambi sing thawsungna ba maru marang hawai chu lasing fiber amasung ati mahi marong makhal sing yauri horticulture gi oina mahi marong sing adugi manungda uhai makhal kaya manama sing plantation crops alu tilhauna chingba masala gi maru marang lay amadi hidakana ba pambi sing yauri tharam aduda Pradhan Mantri na lomi amasung baiganik singasu wari sanaki lomi shingna anoba mahimarung asi thabana makhogi chading hantha lagani amasung akoibigi pibam dasu akaiba tholoi haibigi thazaba phungdokhi Pradhan Mantri na milil ki kana ba kaya paladuna hauziki matamgi miyamna hakchangna machi obachinjak sing chabagi hainabigi lerakpagi matangda su pankhi Pradhan Mantri na hai masina potho hengatham batana tana laubada changba sel gi changsu hanthan bangam lagani Mantri na hai anoba maru sing asi nongzu nungsa gi phibam khudaktai khakta da hingba ngami amasung masida machi oiba chinja ki chang yamna wangna yawi Sri Modi na ngasi ge anoba makhal gi maru munang sing asi puthokpada baigyanik sing lawriba thodang adubusu singthara duna thagat pa phungdokhi thorum adu da law singu Mantri Shivraj Singh Chauhan hai anoba mahi marong sing asi sijinabana lomi singi sentok hengat halagani Uttarakhand Chardham Chatra Chatpagi lambi singi mafam kaya da chingning khaiba degi gari chatok sin da chaun akaiba thoklei Gangotri National Highway gi Nitala amasung Gyansu manakta chingning khaiba degi gari chatpa thingle Jammu-Gotri National Highway gi Barkot manakta chingning khaiba degi gari chatpa yatre amromda Chamoli zila gi Baduna National Highway gi chingkada su nongkana chubadi gi chingning khaiduna chatok sin da apan ba thoklei hiram asiga mari lenena
mari lenaba bibhag singna lambi sing asida chacho chasin yana na bathapuk paikhali Med Department asul lakadari banumi kharani asida rajya asigi chamoli amasung Bageshwar jila da akanba nong churaba yai hairi Varaki Foreign Secretary Vikram Misri numin inigi Nepal khongchata Kathmandu da thungkhre mahak Nepal gi mapan thorom mantri na Barton Toropadi ki leba adu da chatpani Nepal gi mapan thorom mantraloy na hai Foreign Secretary anina Varat Nepal gi mari amasung tengbang pina bagi wapum kaya marung khanagani Sri Misri Nepal sarkar gi luchingbu sing kaya ga su unagani Rashtrapati Draupadi Murmu Fiji New Zealand amasung Timor Leste gi khongchat lorduna ngasi New Delhi da halakre ma ki leba hungi khongchat manungda Rashtrapati na Varat amadi leba sing asiga hen apaba mari lehna bai matangda tongan ba yana warol ka sahi tongnaki maresida Timor Leste na Rashtrapati Draupadi Murmu da leba adugi khwadi gi wangwa mana Grand Collar of the Order of Timor Leste Pirakpada Pradhan Mantri Narendra Modi na nungai pa phungdokre social media da thaga pa warot amada Sri Modi hai Varat ki Rashtrapati da mana asi pirakpa shi Bharat ki oina yamna choktok chaningai ni amasung masina leba ani gi marakta leneriba achetpa mari amasung ikai khumnaba adu utli Jammu Kashmir Union Territory gi Anantnag Jilla da ngarang terrorist na security force ka khutthongna badal lanmi gi miyo ani shire micham ani sokle Lanmi gi miyo ani adu hospital da lekana ba matung da lekhidabani thogdo adu ngasal mantri Rashna Singh awaba phungdokre awaba taraba imung manung na piba pauzat amada mantri na hai warba mikup asida jati asina makhoi gi damak lepli Women and Child Development Mantri Annapurna Devi Hairi leba asigi nupi amasung angang singi hena yafana bagi damakta kendra amasung Rajya Sarkar singna punna honamina bagi tangai fadaba lai tongan ba Rajya Singi Women and Child Development Social Welfare Mantri Singh amasung Union Territory Singi Administrator Singh amasung Uparajyapal Singi oiba ahanba jati thaki mifamda wangang bada wapam asi Srimati Annapurna Devi na phungdokhibani mahangna hai chakhotpa Bharat ama ohena ba honabda mipum khudimaki thodang lai mahangna hai Mission Section Angawadi amasung Portion 2.0 Mission Vasalya amasung Mission Sakti gi kanaba sing miyamna mapung phana lawbiyu National Board of Examination in Medical Sciences na sindena kumsi sehi gi NEET PG entrance examination asi pangtokre computer based test mode safe ani thona pangtokeba parikha asida punna mahiroi lak ani hanbana saruk yakhi ningsing bayai parikha asi hanana June tha da pangtokani haina tawrambadegi yaithoktuna lakhibani Bangladesh in batong na hinsa thokli ba aduda masing yamcheta ba kanglu singda khuthaba dubu leba asigi mariki sarkar gi luchingba Muhammad Yunus na kan yaning da ba phongdokre thong adumiyo bagi lichat nati haina mahang hairi yaning da bagi khongjang da mangjal thariba mahiru singda leba aduda leriba Hindu Christian amasung Buddhist ki imung manung singbu ngaksena ba mahang na taksin ki Hanagi Mapanthora Mantri Natwar Singh na lekhedab da Uparashtrapati Jagdeep Dhankar amasung Pradhan Mantri Narendra Modi na awaba phungdorakli social media da thagappa post amada Uparashtrapati Jagdeep Dhankar na hai Natwar Singh na Mapanthora Mantri yauna leba asigi atei maru oiba pham kaya paiduna thodang kaya lorami Sri Dhankar na hai mahak asi masak naiba aiba amashuni Natwar Singh na Bharat amasung atei lebak singa aphaba mari thamnana ba honaram adubusu Pradhan Mantri Narendra Modi na phungdokhi Paris Olympics Games ngasi loshilagani loshilbegi thoram Bharat ki matam ngasi ahing nongai matung pungkhai chatpada hogani official oina pangthokadaba loshilbegi thoram asida Olympics ki maira mutakani amasung Olympics ki firali singani kunipan gi Los Angeles ki Olympic Organizing Committee da khusinagani loshilbegi thoram da Bharat ki oina anira Olympic ki medal phanglaba PR Sri Res amasung Manu Varkarna Parade of Nationals ki flag bearer oigani games asida varna lupagi ama amasung senjegi mga punna takama Taru Pangle Hozik Arweba Damaruba Pau Amukhana Kendra Level and Employment Mantri Dr. Mansukh Mandavia na ngasi Chitrabhanu Zilla de Chatuna District Level Officer Singa Unakre Raise asigi tongan ba mafam singda lagliba numi marini asida akan manung churuba yai haina Indian Meteorological Department Imphal Center na hairi Ukrul District Hospital asi linya chikpa laying bagi yamna maru eba mafam amu oirakli Pradhan Mantri Narendra Modi na aing asa khaiduna thabaya ba anoba mahi morong makhal chama sukna mapal ngasi miyam da sinakre amsung Paris Olympics game de singani kun mari ngashi loshilagani lushinbegi thoram ngasi ahing nongai matung pungkhai chatpada hogani paul wizare